ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯅꯨꯄꯤꯑꯣꯏꯕꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯊꯤꯕ ꯐꯪꯂꯣꯏ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯤꯃꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯗ IMA ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯤꯃꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯑꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯋꯤꯃꯦꯟ ꯋꯤꯡꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯊꯪꯒꯥꯜ ꯂꯝꯕꯤꯗ ꯍꯦꯜꯊ ꯀꯦꯝꯞ ꯌꯥꯎꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯤꯃꯦꯟꯁ ꯋꯤꯡ IMA ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯆꯦꯌꯔꯃꯦꯟ ꯗꯣꯛꯇꯔ N. ꯁꯥꯙꯅ, ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯣꯛꯇꯔ K.H. ꯂꯣꯀꯦꯁꯣꯔ ꯑꯃꯗꯤ IMA ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ K.H. ꯁꯨꯂꯣꯆꯅꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯐꯣꯔ ꯑꯣꯜ ꯋꯤꯃꯦꯟ ꯑꯦꯟड ꯒꯔꯜꯁ ꯔꯥꯏꯠꯁ, ꯏꯀ꯭ꯋꯤꯂꯤꯇꯤ, ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯍꯥꯏꯕ ꯊꯤꯝꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟꯅ ꯍꯥꯏ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕ ꯑꯃꯗꯤ ꯃꯇꯤꯡ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟ, ꯁꯦꯟꯃꯤꯠꯂꯣꯟ, ꯃꯍꯩ-ꯃꯁꯤꯡ ꯑꯃꯗꯤ ꯃꯆꯥ-ꯃꯁꯨ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯇ ꯅꯠꯇꯅ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯕꯨꯁꯨ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯊꯧꯒꯥꯏꯗꯒꯤ ꯍꯧꯔꯒ ꯂꯩꯕꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯊꯤꯕ ꯐꯪꯂꯣꯏ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯌꯥꯎꯔꯤꯕ ꯒꯨꯟꯁꯤꯡ ꯀꯅꯥ ꯑꯃꯠꯇꯅ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯊꯥꯒꯠꯅꯗꯦ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯒꯨꯟ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯥꯏꯠ ꯄꯨꯝꯅꯃꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯕꯤꯁꯤꯡ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯇꯧꯕ, ꯃꯈꯣꯏꯕꯨ ꯋꯤꯁ ꯇꯧꯕ, ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ, ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯕ ꯑꯁꯤꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯅꯣꯡꯃꯈꯛꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯅꯠꯇꯦ, ꯅꯣꯡꯃꯈꯛꯁꯤꯅ ꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯃꯌꯥꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯆꯨꯞꯄ ꯋꯤꯃꯦꯟꯁ ꯗꯦ ꯑꯣꯏꯍꯟꯁꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯗ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯑꯣꯏꯕꯤꯁꯤꯡꯒ ꯃꯁꯥ ꯐꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯈꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯂꯥꯛꯑꯒ ꯏꯃꯥꯁꯤꯡꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯁꯨ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯅ ꯈꯨꯗꯣꯡꯆꯥꯕ ꯈꯔꯁꯤ ꯂꯧꯕꯤꯅꯕ ꯊꯝꯖꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯋꯤꯃꯦꯟꯁ ꯋꯤꯡ IMA ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯆꯦꯌꯔꯃꯦꯟ ꯗꯣꯛꯇꯔ N. ꯁꯥꯙꯅꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯑꯣꯏꯕꯤꯁꯤꯡ ꯑꯦꯝꯄꯥꯋꯔ ꯇꯧꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯃꯇꯤꯡ ꯊꯣꯛꯅ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯈ꯭ꯔꯕꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯅ ꯂꯩꯇ꯭ꯔꯕ ꯀꯩꯊꯦꯜ ꯑꯁꯤꯃꯛ ꯅꯨꯄꯤꯅ ꯃꯥꯌꯣꯟ ꯆꯨꯝꯗꯨꯅ ꯊꯋꯥꯏ ꯍꯥꯞꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯂꯩꯇ꯭ꯔꯤꯕ ꯃꯔꯝꯅ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯂꯝꯖꯦꯜ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯍꯣꯠꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ꯫ ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯑꯣꯏꯕꯤꯁꯤꯡꯅ ꯂꯧꯔꯛꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯁꯥꯙꯅꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯦꯜꯊ ꯀꯦꯝꯞ ꯑꯗꯨꯗ ꯁꯔꯚꯥꯏꯀꯦꯜ ꯀꯦꯟꯁꯔꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯦꯜꯊ ꯆꯦꯛꯑꯞꯁꯤꯡꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ मसा फब प्रोग्रेस तौगे हाइरो क्राइसिस मैम थेंनरीबा तुमदा चादना थेंनरीबा इमा मैम सिगी याइफनबैदमक्तदी अखोइना कैंसर स्क्रीनिंग अदुगा हिदाक लेरे वैक्सीन शु जैन हॉस्पिटल दा मै हिदाक लाबनी अदुना करिगुंबा लेरमद्रे मोदी कैंसर नादनबा मोखोगी हिदाक वैक्सीन दो पिरगा कैंसर दगी सर्वाइकल कैंसर दगी नादनबा अजुगुमा प्रोग्राम होजिसु नादना नुपी खरा सुदुम लेरी मसुगुमा मयाम सिदा कोइना सरुगी ओइरो ई वापदगी ओइरो अमदगी ओइरो लैबोरेटरी का मयाम सिगा कोइना कंबाइन तौमिनरगा वर्क तौमिनरगा मसा अवात्प मैम दो मेंखतपिनबगी तांजा अमा लौरगा इंटरनेशनल वुमेन्स डे दा क्वाइदगी मरु ओइबदी नुपी सिंगसे अखोइ थौना फदबा यादे एम्पावर तौदबा यादे लेंथोंग फांगना नुपा नुपी के चटमिनरकांदा लेबाकी
ꯁꯥꯁꯟꯗ ꯂꯩꯕꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯝꯗꯣꯏꯅꯤ ꯃꯃꯤꯡ ꯂꯩꯔꯕ ꯏꯃꯥ ꯃꯌꯥꯝꯒꯤ ꯂꯥꯟ ꯆꯪꯉꯤꯕꯒꯤ ꯃꯌꯥꯝꯒꯤ ꯔꯦꯀꯣꯔꯠ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯦꯞꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯇꯧꯁꯤ ꯃꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯦꯜꯊ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯅꯖꯔꯒ ꯄꯥꯡꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯅꯤ